Parliament ki nungzumi phamna Manipur ki president rule sangdokna ba ayaba lawraba yai sei isigi February 18 dagi Manipur thamlakhiba president rule lakdiba August 13 da tha taruk mapung pharabana tha asigi 12 dagi hawduna pangthokadoriba Parliament ki nungzumi phamna tha taruk amaga matam sangdokna ba Parliament ki ayaba lawraba yai agency ki paunhai July 12 dagi hawgadoriba Lok Sabha amasum Rajya Sabha ki nungzumi phamna Manipur thamliba president rule gi matam sangtokna ba resolution launa ba government ki thaurang leibana sei isigi February 18 dagi thamlakhiba president rule asi haujima ki hoina lakthokpi gi phibam laiti constitution na piba niyam gi matungina president rule gi proclamation tha taruk khuding gi parliament ki ayaba lawbu mathoktai haujik laiba president rule asi ki matam August 13 da loigadabane handak phangmadoriba parliament ki nungzumi phamasida haujik select committee na examine tawriba income tax bill yaw Narendra Modi na rusing balenga sina bill nipan puthokla bai income tax bill asi sigi February 18 da Lok Sabha puthokla matung amuhana yengsinna ba select committee da thadaki bane masigi mathakta demands for grants Manipur for 2025-26 ka mari lena appropriation bill amasu parliament puthokla gan hari agency ki pawshna makhatara duna nungzumi phamasida lainga ki maikedi ki puthokna ba tentative oiba business list civil nuclear liability regime bill yaudravsu lenga na bill soidana parliament mi phamasida puthokla ba ye puthokna ba sem sari bill singe manungda anobo ina Manipur goods and services tax amendment bill 2025 Design Biswas Amendment of Provision Bill 2025, the Indian Institute of Management Amendment Bill 2025, the Taxation Laws Amendment Bill 2025, the Mines and Minerals Development and Regulation Amendment Bill 2025 yauri. August kunmathoi phawa phamgadoriba Parliament ki nungzumi phamasi the National Sport Governance Bill 2025 the National Anti-Doping Amendment Bill 2025 passed on about government ki maikedi proposed tawraba ya hari. Hanaki nungzumi phamasida puna bill taragatur pass tawnaba list yauri masigi manungda bill ahum amadi hanana Lok Sabha amasum Rajya Sabha da pending oiduna leiribani hariba bill ahum asida Lok Sabha da pass tawraba matung Rajya Sabha da pass tawba ngamdana pending da leibani bill taragatur asigi manungda bill ahum amana Lok Sabha da putholaba matung pending da leibani atai bill singi manungda handak pass tawnaba lengaki maikai gi propose tawgadaba bill da the Martian Shipping Bill 2024, the Indian Sports Bill 2025, the Coastal Shipping Bill 2025, the Bills of Landing Bill 2025 yauri handa phangmadoriba nungzumi phamasida Pahalgam terror attack amasum masigi matung tarakpada leiba development singi matana khanabaga loina Justice Yaswan Barma bu impeach tawna ba khonarambagi matangda khanaraba yahenasu agency ki pawshna makhatari US ki sengthang makhada NE da paikat pa project singi matana khana nainaba Manipur chapter mi phampang thokri US ki sengthang makhada awanong pok state singna paikat kadaba project singi matana US Consulate General Kolkata na Observer Research Forum ORF Kolkata ku samnaraga US Strategic Framework for the Indo-Pacific Northeastern Dialogue Highway Satharak mi phamgi Manipur chapter virtual oina thas ki tarama sum tarama thoi pang thokri India ki Indo-Pacific vision awanong pok lamdam asi kaya yamna maru oibigi highway gi matang na puna wakal taminana ba satharakpa dialogue series ki manung sana Manipur chapter adu pangthoki bani virtual oina Manipur chapter haina mingthonu na pangthoki ba khana naina ba mipam duda Manipur government ki Department of Trade Commerce and Industry ki director Yomnam Robita yauna awanong pok yauna laiba as ki tuan mafam digi stakeholder kunthra ga tre na saruk yaki wasida government business civil society NGO media academia amadi policy research kya siyori US President Donald Trump gi lengan India ga partnership oidun awang poklamdam da trade connectivity fagat hanaba madi Senmilon fagat hanaba madi Indo-Pacific strategy ga matang da US ki sentang makhara pekhat patha taraga nipan gi project ki saruk am oina dialogue asi pangthokuni mifamadu saruk yakiba ORF Kolkata gi director oibatanatana US Strategic Framework for the Indo-Pacific Northeastern Dialogue ki project director oiriba Nilanjan Gos na phungdokibada malem gi lebak sinanga sidi nongpok lam singda miyeng thamlakpada loina awa nongpok lamdam economic partnership oina ba thabak kya lakholakli Manipur chapter adura trade physical connectivity infrastructure digital connectivity economic
Prosperity of Manipur haibisida session taruk thona khaidok panel discussion pangdoki panel discussion adu tuan ma field lebe experts sing saruk yaki US Consulate General Kolkata gi Public Affairs Officer Elizabeth Lee na US na Indo-Pacific akan mamiyeng thambaga loidana infrastructure threat amasung lamlam gi miyoy sing nakshinabagi matang na akan mamiyeng thamli free and open Indo-Pacific thorang sida mapung oina Manipur sauna mai paknabagi potential state sida lay haba wap namki Manipur lenga ki trade commerce and industry ki director Yumnam Robita na Manipur si India ki trade maruoina Southeast Asian leibak sing marakta lalon itik taunabada Manipur si yam strategy oiba position amada lay haina phongdok loinana hauzik paikhaliba Kaladan multi model transport project ki wapum puthokladuna kariguma project asin mapung pana roisilakpa matamda Manipur si India ki act is policy ki khwaidi ki maru oiba mapamam oigani haiba wapum tamki Manipur chapter ki mangoina awang pok state sing Meghalaya Assam amasum Sikkim chapter su pangthokre hari Jenims ki casualty mamangi lambi anaba puthok pusinda saunu khudong sahandri Jenims manung ki lambi sing kom ngakta ngaibana anaba puthok pusinda saunu khudong sahandre authority ni suhana yang vidre lamdam sigi yamna marui ba anaba kya ki layeng pham Jenims hospital ngasigi casualty mamang lambi se suki matik phataba kom sing marang kairaba lambi semjen bidabagi anaba sing pukhatpada amadi casualty degi satpangamdana tuan anaba sing ward sing de satpa amadi test taunaba wheelchair amadi trolley pubuda inwa yadabadi asobo khudong sadaba kaya mayunari Jenims ki authority sing lambi sigi phibam una ushinadana laisilaga lairi matam amada Jenims hospital si masak thokpa yenglu bada anaba sing phagadaba malame du phawsakti awat pa kyana thalaba Jenims oiri haina miyoi kyana ngangna bawrakli hospital aibisi anaba sing asoba laisang ni haina ribani haujikti hospital asigi lamda oiro hiram kyara sotharawa haibadu wari nongmada anaba sada samena sarokshin toriba Jenims casualty amadi tuan ba anaba sing lainariba ward sing amadi test of home sing phaunariba tien khraba lambi asi komjau lairabasu Jenims asigi director amadi makha thaba sing na semjinbagi plan tawu udri hairiba lambi asi fit chahum samri rom sangba lambi ni lambi asigi phibam asi sahi farakadore handaki ising isauda kaibenati sanglaba matam asid anaba singna kayam khudong sadaba kya mayuk naramgani haibisi Jenims ki director amadi makha taba singna ngasi phawba khanglamdabadi anaba sing amadi Manipur miyam gi lebuk thibani yamna ngaklibadi Manipur si president rule salairi bani Jenims hospital si governor amadi chief secretary hanna yeng bidrabra PR matamni Jenims hospital si sakhatpa masak thokpa ama oiragani haina Manipur miyamna khalambane dubu tayonaram lehri Illegal immigrants amasung Kuki Refugee singna Naga gi ancestral land singda maming thonjilak payauna laukshilak gi mayokta Naga taba mafam singda July 19 gi matam kaktaba blockade tawragani Federal Naga Coordinating Committee na phongdokre hari makataba na update miyam puna ngamina se duga hausikuina ti miyam paus matang se lusinjarage masum miyam puna na update ngamina se na channel sigi makedi gi miyangi mafamda makata na thamjari makataba na update miyam puna ngamina se